Ericna aduda lamdraba mayambun oina ai halamdore thong parga lummaga lerame sharik saraka hiramdradi shumangduda tatpagi fibamne Ericna wahige tawbaga Ericki maningda lina tapna adegi doraba Eric su khampre khangi Jack su mamito lauthoklaga tapna tamo Lina kadu chaluba ahingsida Jack di Eric na khanglabasu kaisu thawasabide akibasu kya phaude adubu mayambali budi yamniki na chacharami mayambagi pakhumbi bagi mahuta mabu kanbina bahaiduna Imau Lina chumilayo ahingsida ima tumiye Jack mayambana cherapaduda tumina lerami Lisu Eric tamu onsilaga nangsu tumurayare sidaga doino Eric su hoi mai haramde tumina tumba changkirami Lisu Jacki kaduda changlaptuna phamungda phamtharai aduga tapna harai kaida kidawu chalubano handakti Jack su kirup tapna tamo ai ilshigi mamanabi abemhoide chalubane kidawa tamo aujiti matari kharasu leitrabanina abeng khakta ngari killer du soidina abengi manakta lakani khanbadaki chalubane Lina nangde abeng kamaina khangiba ilshigi best friend kamaina khangloi mohimdasu adum la ambane killer duna matari khara hat khreduna kamaina khangiba ahishu laman khumning bana ngauruba nupane atuna thigalibane masha nangina thora nate adubu aibusu badaram chaduna jail da leirabanina masana laman khumning lopatabane police ekoi leina noina thora yamna fawasariba miyatba phaba ngamdribasa ategi natine saklo tuna leikibagine adugi shumatakta police ekoina farabade mathai himbusu yai aibade killer adugisu pendaba nungaitaba kya lebagine aduna kanagumba miyai kharana hat kisunu khalaga aikhoisu kumthoklabane Jack na Jacob na killer do hatbage ayaba tamo hoina pikhraba aikhoi de kanada sumi hatbage ayaba pide adubu phone pibe yadrabasu lona de pikhrabane mosa khangandana aibade Jacob na laman khumlagani haibase aikhoi gi thajabane Jacob se achamanu pa maluraba afawu hekarne man aduguma fatabada toroina tawkidabane ana police aso sangsingna Jacob tagi mateng ni duna criminal kaya fakrabane man adumna police ki mateng panglubadagine lalobusingna mapahat kise adagi Jacob adugumada toroina laikhrabane auji aina thajai killer dugi khonguliba harumlani haiba Jack na aidi Jacob ki mapadu accident laikidabani khaluine kramna wawa laurunige tumina dum loisina khrabane accident ate oh ngasi ore matunda hero sabato Jack karimata kumlakte tabra aina isa Jack upali tabagi oh for nong sungandore ngyak patharo jail dagi tholak tangari ai baga singsabada amta lekho adu haram lagali su pothaba chatkre ahing da hokre nongalaga Roger Rita Abem chakpuraktuna hospital da lae Roger ne doctor tana duna koki doctor amada laying lunaba discharge to halae asumna koki khanghairaba doctor duki manakta lakpada mama birabra mem jana mani doctor amda jambiro Ma'am jama tumta doctor duki manakta changlai doctor duna anagi dakshin dubu changna ni saribra somdana Jacob na CCTV footage singdagi Alex ki khongoli rapaduna uchina chinna Alex ki leifam khanglami chap chama leifam khangdrabasu area adudi khangladuna matau du call tawjare
Rogerna bai kei bau lere Jacobna chuk chabane trabasu surrounding adu di khangmangam le direct khangdabagi maramdi CCTV footage leite pa mapung oibine anyway chatluraga happy ingthorsi Rogerna tonche hospital dagi discharge tawre ngasi ategi nate koki doctor da amu makha chathaduna laying bagini fare dudi I happy chatluraga hana Rogerna bye wari hage tawbaga nang haude phone adu thamkhibana halami ngarang ahingi tawdok tu liba nang hauramde amuk call tawraga haidawsu Jacob su araiba marup nate khaladuna kaisu thawsarudre Jacob matomta bullet adu thawdoklaga Alex na leiriba mafam adu de laami adwaida Alex ke photo ulaga hangba yaba songlami adubu kanana sumabu masakhangi kawba harikte sum hangangduna lakpadagi kona thangda nupi shabi homo amada kinumda nupi shabi do thekuna koi tawraga kei tapigadaba Jacob na photo do ulaga shinupase khambibra munna yenglaga uki gumdi tawre ada ningsingbadi ngamdre Jacob na ai ve ningsingbiu nupasa soida leba mine moyimdo dare khangdre soidadi anambana hostel gumba bara gumba ngaktani oi khange nupasa bara da leremdo male ke lereke nupasa hanglisiba nupasa killer ne homo do ngakna keino asiba asumane mahaknane aigi chanupi bu swat kiba aduna nate nupi kya mu swat kre nupasina ne chanupi hat kibado namit magno hobra uhode matamduda aishu jail da leri somna kaigi jail da leri ba salon amade changlaga ichangi sangokpagi mamal hanglubane aduga salon aduda changlambi nupi macha ani muksu shikramale aigi maru amaga aikoi ni bu chinge haduna jail da thambire aduga somdana killer duna ai leitabagi tanja lawraga ichanupi bu yumgi ena khamaktada hatopiramle maduna maram oraga aigi nushirabi imasu wakhalena oidun leikidre homo aduna aduga nupasina nichanupi hatpani habadi kamaini khanglino Jacob na aiga jail da leiriba maru adugi machanupiga ichanupiga yamna luna tinijai hingoriba makna school thokiba thawdo khare lirukpadagi killer se khanglapani homo adu haife noglai painabu nungari warise filambu maline asuk chawkhala matam sida leisabi mathang mathang hatkiba killer do khangba ngamjida araiba achamba killer di oiroi mahak achamba killer di natre ada shigi nupase police nasu wanted lauthokibane homo aduna daga warisu ngak sanare ada aishu chalukige party thenglani kariguma thengnardi pawbirake number biramo Jacob na card ama puturakuna homo aduda pirami for 6 hecto goroge soida lady le ada thengnardi habiroko hoi hoi adudi aisha dokrage Jacob bullet adu thawraga chatkharami homo aduna yengduna lehawi hawjik pirami ba card adu yenglaga Jacob imna Jacob su mahim yorupaga ngak phamungda long hepi mamit adu ngak oshili aduga Alex ki photo adu loktoklaga munni yengi amuk fuk hawgatlaga system do amuk thagatli kai kai no check tawrami Alex ki pibam murti manaba amuk check tawrami mi shuwang chawbanina mirak tinba mafam dasu irailai na thiba ngamlami Jacob computer adu namna kaino maning singlai aduga Alex ki photo adu amuka shumuni yengi kona thangda gyan tarakduna Roger da amuk phone tawrai Roger na bye chaluraba chalure kamdorake
Jacob Alex ki photo du munne yenglaga yam shauna shoklo tuna lekre kaino aise ma khouji nupi sabisa tuna le aina hoji homo maga wari sanar pada Alex ogani mawk to shu shambru thungi aduga manaton maya da su shambru thungi adu haraga table adu da khutum taraga kana shidatli jam lakchona engoni sanaba magi wahang mayam dunu sutakle mahak Alex na heba Roger na Manipur shidadi nupi shabi amnele makeup shu nupi dagi hele matogram thigane Jacob maya krip chiklaga yam line fungani madong no wang chawba homo pakna leite Roger na nang no jik thengna po homo do wang bra yam wangi aiga manaramni Fori, aku sana ba tawrage nang lakira ay laura ngosigi numit asida amuk chatu thiruse Jacob na vai ngosigi di orai ay amuk system on doduna ngosagi homo do ni thikige oi oda ay su ton semem do thimbiru khige vai chonbu gyan khara lawa kamai tawrage Roger na vai doctor na de kachu tu do roi tapna gyan tarakani hare aduga sokwa dusu matak de sokpani manung yogde thoidona waningai oide hare Jacob na numitu da masada pakhat khibagi gyan mang ki borangani pukje ki asokwa duga aduga mamale kokte kisu thoidokpa asopani yawde hare kokne henglabani oise tapna gyan dar zara sani fori adudi thamage ka phone do thamna kre Tonsu mayim dalay ba Roger na thimbira Rita na ichatomba kari kuma paisa nuksawat lasu darka lay rasu imadik da haro ko Tony na oy mama Roger na ima krachak sinali biu ko athuwa matamda miyat pada fana na ba ikoi kana hona khige mem chana hoy abemna Tony manakte sangsinduna Jeros, ikut cek luki ko, nawa paroko, amuk laki. Ton kari mata harik di tumin andum mami tu pang duna lerami. Roger hoi sucet kri, mem chana macana pigi hanagi hidak tu bicara ke hai duna. Atomba, ising glass am polo, necegi kulis sepice naba. Tony na, oi ma. Tony na ising do lawraga thanami aduga kadu dagi thokri mem chadu guli adu amma setlaga machana pida pisage haiduna machindu kathokna bohna rubada tondu shawraga hoi mai haidabi guli du laktana langki mem changakna bema ton wadingangda tumina adum lerami mem chasu machagi mato duda mapi adu tap tarai Doctor na kisu tawre haiklasu macha ado mimana dre khalubada kapcherami numita hokri nongalaga Roger na obe aidi thab ama chathokani imabana ko eni yumsida lehobuki bra kyam kuiruk tunu tamo tomamde ngosidi killer duki khonguliru duni as aduti imal khoni khata yumsida baba dusu shukalakti ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯊꯕꯛꯅꯤ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯕꯗꯤ ꯃꯇꯨ ꯃꯆꯥ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯤꯍꯥꯠꯄꯅ ꯍꯥꯠꯈꯤꯕ ꯇꯥꯕꯅꯤ ꯑꯣꯏ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯁꯣꯏꯗꯅ ꯇꯧꯕꯩꯅꯤ ꯆꯨꯝ ꯃꯥꯅ ꯂꯩꯈꯤꯕꯒꯤ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯐꯔꯛ ꯇꯥꯕꯩꯅꯤ ꯔꯤꯇꯥꯅ ꯀꯩꯗꯧꯔꯒꯦ ꯑꯕꯦꯝꯅ ꯇꯥꯃꯣꯗꯤ ꯊꯕꯛ ꯆꯠꯂꯨꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯑꯅꯤꯗꯪ ꯌꯨꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯁꯤꯔꯥ ꯔꯤꯇꯥꯅ ꯕꯦꯃꯥ ꯆꯤꯡꯃꯥꯟꯗꯨꯗꯅ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯑꯆꯧꯕ ꯄꯪꯊꯦꯡ ꯊꯦꯡꯂꯛꯀꯅꯨ ꯆꯠꯅꯤ ꯍꯥꯏꯗꯣ ꯆꯠꯊꯣꯛꯎꯔꯣ ꯔꯣꯖꯔꯅ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯗꯪ ꯂꯩꯕ ꯇꯜꯂꯁꯨ ꯃꯥꯃ ꯍꯣꯏꯗ ꯊꯤꯟꯕꯤꯔꯝꯃꯒꯦ ꯔꯤꯇꯥꯁꯨ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯖꯩ ꯑꯕꯦꯝꯅ ꯏꯃꯥ ꯑꯗꯨꯅ ꯐꯔꯅꯤꯌꯦ ꯆꯠꯂꯁꯦ ꯃꯥꯃ ꯍꯣꯏꯗ ꯔꯣꯖꯔꯅ ꯅꯠꯇ꯭ꯔꯒ ꯇꯣꯟ ꯍꯣꯏꯗ ꯑꯣꯏꯅ ꯊꯤꯟꯕꯤꯔꯝꯃꯣꯔꯣ ꯌꯥꯏꯌꯦ ꯑꯗꯨꯅ ꯐꯔꯦ ꯆꯦꯔꯣꯁ ꯍꯣꯏꯗ ꯑꯣꯏꯅ ꯊꯤꯟꯕꯤꯔꯣ ꯃꯥꯁꯨ ꯋꯥꯈꯜꯗ ꯈꯔ ꯅꯨꯡꯉꯥꯏꯖꯅꯕ ꯆꯠꯂꯨꯔꯁꯦ
ꯑꯩꯅ ꯂꯦꯞꯄꯤꯗꯧꯁꯨ ꯗꯥꯏꯂꯦꯛꯁ ꯂꯥꯛꯄꯗ ꯃꯥꯌꯣꯛꯅꯕ ꯉꯝꯗꯧꯕ ꯀꯅꯥꯁꯨ ꯂꯩꯇꯕꯗꯨꯗ ꯀꯤꯕꯅꯤ꯫ ꯔꯣꯖꯔꯅ ngashidi marin khaba mi hatpada marin tingba taridana mani shirik sira haidana Jacob tagi henbra ging tare. Rita na ahima kaino aisibo mi hatpado police na fok thiba khangtraga nui anina matau karamna aujikse yamna chawkhalabane kawai ma Jacob na criminal kaya gi leifam taktuna police station na kibada kokara lalobana hat kibadaki mahakadugumada toroina leikibane अदुबो मतांग मतमने याद्रबनिना माग मोहख्रबने फरे फरे निक्ति जन चलो इमान हाइगदबति अचुंबगेदमा मिहत्ब अदुबो फाना होनरबसु नखोइना महापुदी हालोनुको पुलिस स्टेशन अदु वफमदा जेकोब ना यादो मानेदा आई नंगना हाइदि यारकनिने तल्ले हाइबा हाट क्या चकिसनो येमुने मसे मरुपतुने जेलदा लेखिबदो नंग नुंगाइगद्रो कइदो जेलदा लेदबा तान चारदे इयामबलीने थवैना खंगना खंगना फादबो ओरंगनी जेकोबना हाटखिनबा हाइना आई है इमागी वादी वाइल बिचा तौफम लैको नोई सेरान तोरान तौगनो खंगदिसे लोइसिलुरो थिंबिरमगे रीता का बेंगा अमु रोजरना तोन होय थिंबिरामी अदुबो रोजरदी संगमदना जेकोब मनाकदे चटकेरमी ngihak leiraga Jacob amadi Rogersu Alex na leiba mafam aduda yausilae handakti kanararoi khanduna mafam adugi yum changduna Alex bo hangammi ahal amada Jacob na nupase omo susabane ahal aduna swaida nupi shabe haragadi amakhakti leibani Jacob Roger munni yengnei chapmanana koi jagadano ahal aduna makutingduna taglai ahad uribu yumase barasan bani ashida wang chawbi nupi shabi amadi leibani Jacob na thagachari kaka Jacob na pocket tagi paisa khara loktholaga lana khanbi garo kaka cha thakpiyo ahal adusu lairabo oibana piram leba paisa adu hara hara lojei yamne nungai jari sasa Pantaba tawdana makoy animak yumdudagi thorakduna Alex na leriba baraduda lai yumsibu milebibra bara saliba nupi amana ibunga kei takpigadaba ka ahambadi leidriko Jacob na nate ine aikoi bara thiba lakchaba nate mi amaka hamba lakchabane kanano hayu naibu chingi miga samnabro kadai de kino mingna kari kauba Roger na pakat bigano ini ai khadi mi chamne kanagashu mari leni sade chumne sum mi amakak thiba lakchabane ai khoi singjamai de kine ai gi mingna Roger magine cheko oh phare phare ini na hangli base athai gi nate nupi shabi amana ma hangba laklabati mi do kanano karino hangbiu tatana haibigini Hero anido haifet engnei Jacob na aikone lakchori basa nupi shabi du hangbane nupi du ngakna aima ahana khangnabro noibo Jacob na ima nupi shabi do araiba minati mak shami hatpani makna lotuna mufam shida leire haibase aikone khangbugi lakchori bane nupi du ngakna kaino ni haisibo mahakpu mi hatpa ini dithazadeda Jacob na uchumane ne aige chanupi busu minungsi leitana hatpikre mahaktanate lesabi kya thangli anduna hatkibagi pau kya taribada man hatkiba ngakdane kaino madi Bangalore da leirubani Manipur da lakpasu kuitribani ichanupaga mahi taminabani noine harida onarungani Jacob haifete ngaklammi ima magi mingde asengbadi Alex kobani nupi sabini na thoibisu kobani ichana harapada mahakpu Manipur police na wanted lokthokpadagi Bangalore da sulaiba yadre aduna nupi saraga leirapani thoibina asengbado khangba pami aduna Manipur da hankrase haibadagi
mafam sida lehalakpani kuidri mana sida lerakpa Jacob na amaboire aikoi mabu na bapami aujiku magi ka dale kibra madi chatoklamgani so aingon pirammi Roger na ko yamna leiba killer ne bai mana sanari lila mayam sa angakpani Jacob na ufari malak chaphawa ikoi ngairige tobudabu inena lona phone daga di wari sanabigano aikoi magu na bapami hoi ngairo nupi aduna morani putorakduna phamalami haibaga tobaga lona phone torei Alex na ima ai nang hala anu kaige nupa ani khakla e kana no khangbro Jacob Roger hai Alex na kari Jacob Roger fare thamoi ma